ꯑꯁ ꯄꯨꯡꯁꯤꯗꯤ ꯌꯧꯔꯝꯃꯦꯗꯅ ꯁꯤꯗꯤ ꯄꯨꯡ 8 ꯃꯈꯥꯏ ꯇꯥꯗꯣꯔꯦꯕ ꯑꯁ ꯅꯥꯎꯕꯗꯨꯕꯨ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤ ꯖꯥꯠꯂꯣ ꯍꯣꯔꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗ꯭ꯔꯗꯤ ꯆꯩꯅꯦꯕ ꯆꯥꯗꯣꯏꯁꯦ ꯑꯃꯨꯛ ꯑꯁ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯦꯡꯅꯒ ꯊꯦꯡꯉꯛꯄꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏꯅꯤ ꯑꯩꯅ ꯍꯦꯛ ꯉꯥꯡꯅꯗ꯭ꯔꯤꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏꯕ ꯑꯝꯇ ꯆꯠꯂꯒꯅꯦ ꯉꯥꯎꯗꯗꯤ ꯌꯥꯔꯣꯏ ꯃꯁꯤ ꯒꯦꯝꯒ ꯑꯃꯨꯛ ꯁꯥꯟꯅ ꯂꯩꯔꯝꯗꯣꯏ ꯄꯣꯠꯅꯤ ꯑꯁ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯕꯣ ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ ꯅꯥꯀꯣꯡꯁꯤꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯤ ꯇꯧꯔꯤꯁꯦ ꯁ꯭ꯀꯨꯜꯁꯤꯕꯨ ꯂꯦꯞꯄꯁꯤꯔꯥꯅꯦ ꯑꯩꯕꯣ ꯑꯁ ꯂꯦꯞꯄꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤꯅꯦ ꯍꯣꯔꯦꯟ ꯇꯦꯁ ꯂꯩꯕꯅꯤꯅꯦ ꯃꯦꯠꯁꯀꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯑꯁ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯑꯁ ꯀꯩꯅꯣꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯑꯩꯕꯣ ꯉꯔꯥꯡ ꯏꯔꯣꯏꯕꯗ ꯅꯥꯀꯣꯡꯗ ꯏꯁꯤꯡ ꯆꯪꯈꯤꯕꯗꯣ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯆꯦꯒꯅꯒ ꯈꯪꯉꯛꯑꯗꯤ ꯉꯥꯡꯗꯣꯏꯅꯤꯅꯦ ꯏꯔꯣꯏꯕꯗ ꯅꯥꯀꯣꯡ ꯏꯁꯤꯡ ꯆꯪꯕꯒꯤ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯦꯅ ꯑꯃꯨꯛ ꯅꯥꯎꯕ ꯅꯪ ꯂꯣꯏꯁꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯄꯨꯡꯁꯦ ꯌꯧꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯄꯨꯡ 8 ꯃꯈꯥꯏ ꯇꯥꯔꯝꯃꯅꯤꯌꯦ ꯀꯩꯅꯣꯅꯦ ꯑꯩ ꯍꯣꯔꯦꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤꯅꯦ ꯆꯩꯒ ꯆꯥꯕꯗꯤ ꯑꯩ ꯉꯝꯃꯔꯣই ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯣꯏ ꯆꯦꯆꯦ ꯑꯗꯣ ꯄꯥꯕꯨꯡ ꯆꯠꯈ꯭ꯔꯕꯣ ꯄꯥꯕꯨꯡ ꯆꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡ ꯆꯠꯈꯤꯕꯗ ꯏꯕꯥꯅꯤꯁꯨ ꯌꯥꯍꯧꯔꯁꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯤꯁꯦ ꯀꯣꯛꯁꯤꯁꯨ ꯈꯔ ꯆꯤꯛꯑꯦ ꯑꯗꯨꯒ ꯅꯥꯀꯣꯡꯁꯤꯁꯨ ꯕꯪ ꯕꯪ ꯁꯥꯒꯠꯂꯦ ꯏꯁꯥꯁꯤꯁꯨ ꯈꯔ ꯆꯣꯛꯊꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯦꯆꯦ ꯑꯁ ꯑꯗꯣ ꯅꯪ ꯉꯔꯥꯡ ꯄꯥꯕꯨꯡꯗ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯒꯨꯂꯤꯔ ꯀꯩꯅꯣꯝꯃ ꯆꯥꯁꯤꯜꯂꯒ ꯐꯅꯕ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯉꯝꯃꯔꯣꯏꯗꯕꯅꯦ ꯆꯠꯂꯣ ꯄꯥꯕꯨꯡꯗ ꯒꯨꯂꯤ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯣ ꯑꯗꯨꯒ ꯑꯃ ꯆꯥꯁꯤꯜꯂꯣ ꯂꯣꯛ ꯊꯨꯡꯉꯝꯗꯥꯏꯒꯤ ꯑꯣꯏꯔꯒꯅꯤ ꯍꯣꯏ ꯆꯦꯆꯦ ꯑꯩ ꯄꯥꯕꯨꯡꯗ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯍꯪꯉꯨꯒꯦ ꯒꯨꯂꯤꯗꯣ ꯏꯃꯥꯇꯣꯟ ꯄꯥꯕꯨꯡ ꯀꯥꯏ ꯂꯩꯒꯦ ꯀꯥꯗꯁꯨ ꯂꯩꯍꯧꯗꯦ ꯃꯄꯥꯟꯗꯁꯨ ꯂꯩꯍꯧꯗꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯥꯎꯕ ꯉꯥꯏꯈꯣꯅꯦ ꯅꯪ ꯅꯁꯥꯗꯣ ꯀꯩꯗꯧꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯅꯪ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ ꯅꯃꯥꯏꯒꯗꯣ ꯏꯃꯛ ꯃꯛꯁꯜꯂꯗꯅ ꯀꯨꯆꯨꯒꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯏꯐꯦꯠ ꯇꯥꯏꯅꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯔꯥꯡ ꯏꯔꯣꯏꯕꯗ ꯅꯥꯀꯣꯡ ꯏꯁꯤꯡ ꯆꯪꯉꯦ ꯑꯗꯣ ꯏꯁꯤꯡ ꯆꯪꯕꯒꯤ ꯇꯨꯡ ꯂꯥꯎꯕꯗꯨꯗꯤ ꯐꯈ꯭ರೆ ꯑꯗꯨ ꯀꯣꯛꯁꯤ ꯈꯔ ꯆꯤꯛꯑꯦ ꯑꯗꯨꯒ ꯈꯅꯥꯎꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯥꯀꯣꯡꯒꯁꯦ ꯕꯪ ꯕꯪ ꯁꯥꯒꯠꯂꯦ ꯅꯥꯎꯕ ꯑꯗꯣ ꯅꯪ ꯉꯔꯥꯡꯅ ꯏꯃꯥꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯒꯨꯂꯤ ꯑꯃ ꯆꯥꯔꯒꯅꯦ ꯃꯥꯏꯅ ꯐꯖꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯁꯤꯡꯒ ꯒꯨꯂꯤꯒ ꯄꯤꯒꯦ ꯂꯥꯛꯑꯣ ꯑꯗꯣ ꯄꯥꯕꯨꯡꯗꯣ ꯕꯥꯠꯔꯨꯝꯗ ꯂꯩꯔꯒꯅꯤ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯇꯧꯕꯅꯣꯅꯦ ꯄꯥꯕꯨꯡꯗ ꯒꯨꯂꯤ ꯂꯩꯕ꯭ꯔꯥ ꯒꯨꯂꯤ ꯆꯥꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯃꯥꯗꯣ ꯅꯥꯎꯕ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯅꯥꯎꯕ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯅꯪ ꯏꯃꯥꯗ ꯀꯣꯏꯒꯅꯨ ꯏꯃꯥꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯌꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯏꯃꯥ ꯑꯣꯏꯔꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯗꯣ ꯐꯔꯦ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯂꯥꯛꯑꯣ ꯏꯃꯥ ꯒꯨꯂꯤꯒꯅꯦ ꯏꯁꯤꯡꯒ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯩ ꯃꯊꯪꯗꯤ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯏ ꯏꯃꯥꯇꯣꯟ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯒ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯒ ꯑꯅꯤ ꯑꯁꯦ ꯈꯦꯠꯅꯕ ꯂꯩꯇꯕꯒꯨꯝ ꯃꯥꯟꯅꯕꯒꯨꯝ ꯍꯦꯛ ꯇꯧꯋꯤ ꯅꯥꯎꯕ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯒꯨꯂꯤꯗꯣ ꯑꯃ ꯆꯥꯁꯤꯜꯂꯣ ꯑꯗꯨ ꯂꯩꯔꯕꯅꯦ ꯑꯗꯣ ꯉꯥꯛꯇꯪ ꯐꯝꯃꯣ ꯑꯩ ꯄꯥꯕꯨꯡꯗꯅꯦ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯒꯗ꯭ꯔோ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯊꯔꯒꯅ ꯉꯁꯤ ꯂꯦꯞꯄꯣꯗꯅ ꯌꯥꯅꯤꯗ ꯏꯃꯥꯇꯣꯟ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯐꯔꯛ ꯇꯥꯅꯤ ꯉꯁꯤ ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩꯕꯅꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯦ ꯀꯩ ꯒꯨꯂꯤꯅꯣ ꯁꯤꯕꯣ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯅꯦ ꯀꯣꯛ ꯆꯤꯛꯄ ꯅꯁꯥ ꯁꯥꯒꯠꯄ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯁꯤꯅ ꯐꯔꯅꯤꯅ ꯇꯧꯕꯅꯦ ꯑꯗꯣ ꯅꯥꯎꯕ ꯐꯠꯇ꯭ꯔꯒꯅꯦ ꯏꯃꯥ ꯐꯥꯔꯃꯥꯁꯤꯗꯩ ꯒꯨꯂꯤ ꯂꯩꯔꯨꯒꯦ ꯁꯤꯁꯦ ꯍꯥꯟꯅ ꯆꯥꯔ ꯌꯦꯡꯉꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯐꯔꯦ ꯒꯨꯂꯤꯗꯣ ꯆꯥꯁꯤꯜꯂꯣ ꯑꯩ ꯄꯥꯕꯨꯡꯗꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯈꯤꯒꯦ ꯉꯥꯛꯇꯪ ꯐꯝꯃꯨꯀꯣ ꯑꯁ ꯅꯥꯇꯣꯟꯒꯁꯦ ꯂꯣꯏ ꯐꯨꯜꯂꯦ ꯌꯥꯗ ꯁꯣꯔ ꯍꯣꯟꯕꯗꯅꯦ ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯥꯃꯣꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯇꯥꯃꯣ ꯂꯩꯕ꯭ꯔꯥꯅ ꯕꯥꯠꯔꯨꯝꯗꯒ ꯊꯣꯡ ꯊꯤꯜꯂꯨꯏꯅꯦ
ꯑꯗꯣ ꯇꯥꯃꯣꯗꯤ ꯏꯔꯨꯖꯕ ꯂꯣꯏꯔ ꯂꯩꯔꯝꯃꯦ. ꯊꯦꯡꯉꯦꯗ ꯄ꯭ꯔꯣꯕ ꯂꯣꯏꯁꯜꯂꯕ ꯑꯩꯁꯨ. ꯉꯁꯤꯁꯦ ꯄꯨꯡ 11:30ꯗ ꯃꯤꯇꯤꯡ ꯑꯃꯈꯛ ꯂꯩꯌꯦ. ꯑꯗꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯊꯕꯥ ꯅꯪꯕꯨ ꯍꯣꯕꯤ ꯂꯥꯏꯁꯤꯕꯣ? ꯑꯇꯩ ꯀꯩꯁꯨ ꯂꯩꯇꯦꯗ ꯇꯥꯃꯣ. ꯅꯥꯎꯕꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯍꯧꯗꯤ. ꯃꯀꯣꯛ ꯆꯤꯛꯑꯒ ꯁꯥꯒꯠꯄ ꯃꯥꯜꯂꯦ ꯈꯔ. ꯑꯗꯨꯗ ꯑꯩꯅ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯗꯤ ꯄꯤꯖꯔꯝꯕꯅꯦ. ꯑꯗꯣ ꯇꯥꯃꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯐꯦꯠꯇꯪ ꯄꯨꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯁꯤꯔꯥ? ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯃꯣ? ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯄꯣꯟꯇꯦꯅꯦ ꯃꯁꯦ. ꯑꯩꯅ ꯆꯩꯔꯛꯀꯅꯤꯅ ꯇꯧꯔꯤꯕꯅꯦꯕ ꯃꯥꯏꯗꯣ. 이로이ꯕ ꯆꯠꯂꯒ ꯅꯥꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯆꯩꯔꯛꯀꯅꯤꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤꯅꯦ ꯃꯥꯏꯗꯣ. ꯐꯔꯦ. ꯑꯗꯣ ꯊꯕ ꯐꯔꯦ, ꯅꯪꯅ ꯄꯤꯔꯥꯁꯤꯇꯥꯃꯣꯜ ꯑꯃ ꯄꯤꯖꯩꯗꯣ ꯐꯔꯦ. ꯃꯀꯣꯛ ꯆꯤꯛꯄꯒ ꯁꯥꯒꯠꯄꯒꯗꯣ ꯈꯔ ꯍꯟꯕ꯭ꯔꯥ ꯌꯦꯡꯉꯁꯦ. ꯍꯟꯗ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯐꯦꯠ ꯄꯨꯔꯨꯕ ꯍꯥꯏꯕꯗꯨꯅꯤ. ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯑꯗꯣ ꯑꯩꯅ ꯃꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯦꯞꯀꯦꯁꯨ ꯂꯦꯞꯄꯨ ꯁ꯭ꯀꯨꯜꯗꯣꯅ ꯍꯥꯏꯕꯅꯦ ꯇꯥꯃꯣ. ꯑꯗꯣ ꯃꯥ ꯉꯁꯤꯁꯦ ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯂꯦꯞꯄꯗꯤ ꯐꯔꯛ ꯇꯥꯅꯤꯅ ꯍꯥꯏꯍꯧꯋꯦ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯃꯣ? ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯥꯃꯣ? ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩꯔꯗꯤ ꯑꯩꯅꯁꯨ ꯂꯦꯞꯍꯟꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯍꯪꯉꯒꯦ. ꯃꯥꯅ ꯉꯝꯗ꯭ꯔꯒꯅ ꯁ꯭ꯀꯨꯜꯁꯦ ꯂꯦꯞꯍꯜꯂꯒꯦ. ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯅ ꯐꯔꯅꯤ. ꯐꯔꯦ ꯊꯕ. ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅ ꯈꯔ ꯉꯟꯅ ꯆꯠꯄ ꯄꯥꯝꯃꯦ. ꯑꯗꯣ ꯑꯉꯥꯡꯈꯩꯁꯨꯅꯦ ꯁ꯭ꯀꯨꯜ ꯊꯦꯡꯒꯅꯤ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ. ꯂꯥꯛꯑꯣ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯇꯥꯃꯣ. ꯑꯉꯥꯡꯈꯩꯁꯨ ꯍꯪꯕꯤꯔꯨꯔꯁꯦ, ꯃꯣꯏꯁꯨ ꯊꯦꯡꯈ꯭ꯔꯅꯤ. ꯅꯥꯎꯕ, ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯅꯦ ꯅꯃꯥꯇꯣꯟꯅ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄꯒ ꯉꯝꯒꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯀ꯭ꯂꯥꯁꯇꯨꯗꯤ ꯂꯦꯞꯅꯤꯡꯗ꯭ꯔꯦ. ꯉꯁꯤ ꯇꯦꯁ ꯂꯩꯕꯅꯦ ꯃꯦꯠꯁꯀꯤ. ꯑꯗꯣ ꯄꯤꯔꯥꯁꯤꯇꯥꯃꯣꯜ ꯑꯃꯕꯨꯗꯤ ꯆꯥꯁꯟꯈ꯭ꯔꯦ. ꯁꯤ ꯆꯥꯔꯒ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯄꯥꯕꯨꯡ. ꯐꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔꯗ ꯍꯦꯛ ꯌꯦꯡꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯣ ꯅꯥꯎꯕ ꯂꯣꯏꯁꯜꯂꯣ. ꯏꯄꯥ ꯆꯠꯄꯗꯅꯦ ꯌꯥꯍꯧꯔꯁꯤ. ꯈꯣꯡ ꯆꯠꯄꯗꯣ ꯋꯥꯔꯅꯤ. ꯆꯤꯆꯦꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯄꯥꯁꯦ ꯉꯁꯤꯗꯤ ꯃꯤꯇꯤꯡ ꯂꯩ. ꯈꯔ ꯉꯟꯅ ꯆꯠꯅꯤꯡꯕꯅꯤ. ꯂꯣꯏꯁꯜꯂꯣ, ꯊꯦꯡꯉꯅꯤ. ꯄꯥꯕꯨꯡ, ꯑꯩ ꯌꯥꯝ ꯀꯟꯅ ꯁꯣꯟꯊꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯝ ꯆꯠꯄ ꯉꯝꯅꯤꯗ. ꯄꯥꯕꯨꯡ ꯃꯤꯇꯤꯡꯁꯨ ꯂꯩꯔꯕꯅꯤꯅ ꯄꯥꯕꯨꯡ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯄꯤꯔꯝꯃꯣ. ꯆꯤꯆꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯅꯦꯕ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯅꯦꯁꯦ. ꯍꯥꯏꯅ ꯇꯥꯟꯅꯕꯗꯤ ꯈꯔꯗꯤ ꯌꯥꯔꯦꯅꯦꯁꯦ. ꯅꯥꯎꯕ, ꯌꯥꯒꯗ꯭ꯔꯥꯅꯦ ꯈꯣꯡꯅ ꯆꯠꯄ? ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅꯅꯦ ꯏꯄꯥꯅ ꯀꯣꯛ ꯊꯤꯜꯂꯝꯃꯒ ꯂꯣꯏꯔꯦꯗꯅ. ꯃꯤꯇꯤꯡꯅ ꯃꯤꯇꯤꯡꯒꯤ ꯊꯣꯛꯄꯅꯤ. ꯏꯆꯥ ꯅꯥꯕ ꯌꯥꯗꯦ. ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯔꯔꯣꯏꯕ. ꯀꯣꯛ ꯈꯤꯇꯪꯈꯛ ꯆꯤꯛꯄꯅꯦ. ꯑꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ, ꯒꯨꯂꯤ ꯆꯥꯁꯟꯈꯤꯕꯗꯒꯤ. ꯑꯗꯣ ꯄꯥꯕꯨꯡ ꯊꯦꯡꯒꯅꯤ. ꯄꯥꯕꯨꯡ ꯑꯣꯏꯅ ꯆꯠꯄꯤꯔꯝꯃꯣ. ꯆꯤꯆꯦ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯌꯥꯔꯅꯦꯕ. ꯍꯣꯏ ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅ ꯆꯠꯅꯕ ꯇꯧꯒꯦ. ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯏꯄꯥꯗ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯣ. ꯏꯄꯥ ꯍꯦꯛꯇ ꯂꯥꯛꯀꯦ. ꯑꯗꯣ ꯆꯤꯆꯦꯒꯅꯦ ꯅꯤꯡꯊꯤꯖꯅ ꯆꯠꯂꯣ. ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯨꯀꯣ. ꯒꯥꯔꯤꯅ ꯀꯩꯅ ꯊꯦꯡꯅꯤ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥ ꯊꯣꯛꯈꯤꯒꯦꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯅꯥꯎꯕ, ꯀꯣꯛ ꯆꯤꯛꯄꯗꯣ ꯈꯤꯇꯪ ꯐꯕ꯭ꯔꯣ ꯒꯨꯂꯤ ꯆꯥꯁꯟꯕꯗꯨꯗ? ꯑꯗꯣ ꯅꯪ ꯍꯣꯔꯦꯟꯅꯦ ꯁ꯭ꯀꯨꯜꯗ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯣ. ꯏꯃꯥ ꯑꯗꯨꯝ ꯂꯥꯛꯀꯦ ꯁ꯭ꯀꯨꯜꯗ. ꯆꯤꯆꯦꯁꯨ ꯑꯁꯤꯗ ꯉꯥꯏ ꯂꯩꯔꯦ. ꯂꯥꯛꯑꯣ. ꯉꯝꯗ꯭ꯔꯒ ꯍꯦꯛ ꯐꯣꯟ ꯇꯧꯔꯛꯑꯣ ꯏꯃꯥꯗ. ꯍꯣꯏ. ꯑꯩ ꯍꯣꯔꯦꯟ ꯉꯝꯃꯛꯇ꯭ꯔꯗꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯌꯨꯝꯗ. ꯍꯣꯏ. ꯑꯗꯣ ꯂꯥꯛꯑꯣ. ꯆꯤꯆꯦ ꯁꯤꯗ ꯉꯥꯏ ꯂꯩꯔꯦ. ꯅꯥꯎꯕ, ꯅꯪ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ? ꯅꯥ ꯀꯩꯀꯩ ꯁꯥꯒꯠꯄꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯅꯥ ꯀꯩꯀꯩ ꯕꯪ ꯁꯥꯒꯠꯂꯝꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯐꯈ꯭ರೆ. ꯑꯗꯣ ꯀꯣꯛꯁꯤꯗꯤ ꯈꯔ ꯆꯤꯛꯏ. ꯏꯔꯣꯏꯔꯤꯅꯦꯅ ꯅꯨꯡꯁꯥ ꯁꯥꯒ꯭ꯔꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯦꯡꯉꯣ. ꯅꯁꯥꯗꯣ ꯀꯌꯥꯝ ꯀꯨꯏꯅꯅꯣꯕ ꯏꯁꯤꯡꯗ ꯇꯤꯡꯗꯅ ꯂꯩꯔꯤꯗꯣ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯥꯕ ꯇꯥꯕꯅꯤ ꯅꯥꯎꯕ. ꯈꯔꯁꯨꯅꯦ ꯀꯩꯅꯣ ꯇꯧ, ꯍꯥꯏꯕ ꯇꯥꯎ. ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ. ꯅꯪ ꯄꯥꯕꯨꯡꯅ ꯌꯥꯝ ꯁꯥꯎꯕꯅꯦ ꯅꯪ ꯏꯔꯣꯏꯕ ꯆꯠꯄꯒꯤ. ꯃꯤ ꯏꯔꯣꯏꯅꯤꯡꯉꯦꯅ ꯏꯔꯣꯏꯖꯖꯕꯅꯤ ꯀꯩꯅꯣ. ꯃꯤ ꯏꯔꯣꯏꯖꯅꯤꯡꯕꯕꯨ ꯀꯩꯗꯧꯒꯦꯅꯦ?
ꯑꯁꯤ ꯑꯉꯥꯡꯒꯤ ꯏꯔꯣꯏꯖꯅꯤꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯔꯣꯏꯔꯨꯕꯒꯤ ꯆꯦꯆꯦ ꯅꯥꯔꯤꯁꯦ ꯃꯤ ꯑꯣꯏꯕꯒꯤꯅꯦ ꯁꯨꯡꯅꯥ ꯅꯥꯗꯕ ꯃꯤꯗꯣ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ ꯈꯪꯉꯕ ꯋꯥꯊꯤ ꯆꯥꯋꯥꯏꯁꯤꯅꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯆꯩꯒ ꯆꯥꯕꯒꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯦꯕ ꯏꯇꯩꯃꯅ ꯍꯥꯏꯕꯗꯨ ꯁꯤꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛꯁꯤꯅꯤꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯛꯇ ꯐꯝꯃꯒꯅꯦ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯇꯥꯏꯕꯣꯖꯧꯕꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯄꯁꯤꯗ ꯏꯇꯩꯃꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯠꯄꯗ ꯌꯥꯍꯧꯔꯁꯤꯔ ꯈꯪꯗꯦ ꯏꯇꯩꯃꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯣ 마기 누빠지다 시거디네 이때마디 아이기 ꯑꯗꯨꯝ 오이려버니네 이때마 ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥꯕꯨꯁꯨ ꯑꯩꯒꯤ 이꽃이나 ꯍꯥꯠꯇꯣꯛꯀꯅꯤ ꯄꯨꯡꯁꯤꯗꯤ 3:05 ꯆꯠꯂꯦꯅꯦ ꯂꯥꯛꯄꯗꯤ ꯌꯥꯔꯦꯅꯦ ꯁꯦ 스쿨가 카락터잖아 ꯑꯩ ꯃꯤꯅꯤꯠ 5-10ꯗꯪ ꯌꯦꯡꯈꯤꯒꯦ ꯑꯣ 아다 락미나리바 마신 목바시 오이바다 fatna bunung shirine 마시에시나 마로나 마마삭 파자리바 하독 비드로바니네 아이나 누가이디다 이베마 암땅아이 코드나 카카와 암따 한게다나 따드라보 마삭 파자리 낭원다니네 아이나 하이세 마시기 누바세 마삭 안 누시래 삭다시도 지세야 마이기세 미 우시쥐네 아한나 소개함나 오이르가 힝오 힝하나르나 야마히나디다이디 그이도라게네 노야니보 아이나 거리시부 따드라보 그이노 모로모롱가 옹소나리드나 도이다 그이 레레게 카카 그이 하이게 하이브노 이붕어 ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯅꯦ ꯑꯃꯁꯤꯗ ꯍꯪꯕꯅꯤ ꯅꯆꯦꯔ ꯀꯩꯅꯣ ꯑꯃ ꯇꯨ ꯑꯁꯤꯗ ꯂꯦꯞꯄꯤꯁꯦ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯍꯪꯉꯤꯗꯤ ꯃꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯁꯤ ꯀꯤꯟꯁꯤꯗ ꯃꯔꯥꯏꯕꯛꯁꯦ ꯂꯧꯅꯤꯁꯦ ꯃꯁꯤ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯏꯆꯦꯗ ꯍꯪꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯣ ꯆꯞ ꯃꯥꯟꯅꯩ ꯏꯆꯦꯅꯦ ꯏꯆꯦꯅ ꯈꯪꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯤꯔꯣꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯁꯛꯅꯤꯅ ꯀꯣꯂꯣꯝ ꯃꯨꯛ ꯊꯣꯛꯇꯕ ꯃꯥꯟꯒꯦ ꯆꯣ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯏꯁ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯅꯁꯛꯅꯤꯅ ꯀꯨꯝꯒꯤ ꯑꯍꯥꯟꯕ ꯆꯨꯕ ꯅꯣꯡꯗ ꯂꯩꯀꯛꯇꯒꯤ ꯊꯣꯛꯂꯛꯄ ꯊꯔꯣꯏ ꯃꯥꯟꯒꯦ ꯁꯣꯝ ꯌꯥꯝ ꯐꯖꯕꯅꯤꯅ ꯍꯣꯏ ꯀꯩꯅꯣ ꯉꯥꯏꯗꯣ ꯁꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯊꯛ ꯈꯪꯗꯕ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯑꯣꯅ ꯍꯥꯏꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯑꯍꯟ ꯅꯪ ꯕꯦꯕꯥꯔ ꯌꯥꯝ ꯀꯥꯏꯅꯤꯡꯗꯦ ꯉꯁꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯐꯖꯅ ꯍꯪꯉꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯀꯥꯅ ꯐꯖꯅ ꯅꯠꯇ꯭ꯔꯣ ꯍꯪꯉꯤꯗꯣ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯕꯦꯕꯥꯔ ꯀꯥꯏꯔꯛꯄ ꯇꯥꯕꯅꯤ ꯑꯍꯟ ꯃꯁꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏꯅꯤ ꯃꯁꯦ ꯊꯛ ꯈꯥꯝ ꯏꯈꯪ ꯈꯪꯗꯦꯅꯤ ꯃꯁꯦ ꯀꯩꯕ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯐꯥꯒꯤꯗꯒꯤꯀꯣ ꯉꯁꯤ ꯏ ꯇꯥꯟꯅꯅꯤꯍꯦ 나와 안 마인드 오고노 라오 저스 라오 아시고 언제 나오나 아이 ꯌꯥꯝ ꯍꯩꯅꯗꯦꯕ ꯂꯥꯎ